Leimakhong power plant dagi yurak khiba heavy fuel ki matangda FIR ani loukhatle maral leibasing cheirak pigani haina Chief Minister Biren na phondokhre ngasi form kiba Manipur State Legislative Assembly mifam da opposition MLA K Ranjit amadi TH Lokeshwar ani na Leimakhong power plant dagi thau leak oirakhiba ga mari lenana calling attention da pukhalakhiba wahangi paukhum piraduna Chief Minister Biren amadi Power Minister TH Biswarjit na hai January 10 da thokiba Leimakhong power plant dagi yurak khiba heavy fuel ki matangda Lengak na kupna tigadli. Hariba power plant asi haukiba ingsok lising aniga taragani thoi aduwai dage jalai duna lairakibani thodok asi mioibana siznariba ising da thau yan silakiba oibana miyamna pakhatna kiba amadi lengak ki oina shu yamna hakchina lauduna oirakiba fiba madu control tongna bahona ki hariba thodok asi yamna chingnaningai oiba maramna FIR ani loukhatle amadi lengak ki oina su cabinet mifam pangtokna oil spill combat team Pune da base toba agency amada thigadan ki mafam aduda ehenba police sing Duna makata na thokta na bathabak sing loukhatle haina phondokhre the phang tawraga leiraba function tawdra chahi manga tara kun tawroktra jungle loi kari wai khoi hi kane e mayam je hawrga tawraga leiba jagan adugi manungdu da sangaga nema tawramis aduna khoi chap chaba action khoi FIR ani file tawi chap chaba khoi action lawrga kanna thiri hebsi Hujiki leiba situation sida tap changaga adu ada aina tawba yadaba kitang amasu leibagi akhoi speed up tawdabani adu hujiki haiba posidi masi akhoi mayambu sabotage ni haibasi madi aigi oibadadi expert na kari haibanu khangde aigi oibadadi chama chingnare aduna hujik madu akhoi haiba mafamda pura akhoi hujik loina kokthoga khajandana khosana dorkanda security अखोई स्टेट की सिक्योरिटी फोर्स IRB मफम दुदा थाजन करे हाना पुलिस फोर्स पुलिस अमसु मनाक लेबनी अदुगी पुलिस का गदो हुजि लोइना थिगत पद याउरी अदुबु कैंपस मनुंग दुमक्ति नते अदुना कैंपस तो की ताना बद लेबनी अदुना हुजि अदैदा एक्स्ट्रा पुलिस थाजन दना खोजन दना IRB थाजन दना कोइ फजना ngak senra makha ta thokna budi khoi tawre tawbudabu adugi thokiba tawdoktu yam sathiba inhuman toiba crime against humanity Sabotage karima tawramagadi crime against humanity ni aduna adugi poto ishona sanbidana numito hujiki viral video du hobogi ai pradhan do ina haigam nang aina 15 August 26 Republic nang mana pini atawkan man thorga thaihuraga labuk to thaida hora matung de sa ekhoi Imphal to ren yogdana lokta yogna tawbuni aduna honorable members sing concern do ekhoi siam serious in lawi soi dana maral leibasing do Fana no puthona koi hona gani na mai thamjagis akhoi Indonesia dagi 2001 dagi horkhiba kano mani agency mafam khudimuk ta sandokna akhoi Bharat tasu yorkhiba adun yam expert team sina akhoi huji matang sathabi dagi akhoi na akhoi gi ngasi gi report ngasai leibi lebra haibda akhoi report si ai chapchana dum thamjarage akhoi gi kano gi akhoi opposition gi kano gi su lebaki oina su house te mayam gi oina bi dam ta aduga committee gi akhoi gi report lai adu awang wa thak ta IG amagi makha da akhoi honorable leader of house ki home in charge gi akhoi leader kano leadership ki makha da sema committee lai aduga lon na toan department sing gi coordinate akhoi gi collaboratively thabak tawna bagi akhoi gi pun bagi instruction gi makha da sema team lai aduga lon na akhoi gi ngasai gi IITC akhoi na moin instruction pibada natana akhoi akhoi engage tawi maramdi hairiba makhoi na akhoi ngasai lai riba spill akhoi oil combat team se sina tawri punamak sing ji weather moi phajana tawri bra natraga kamaina tawri ge habisi makhoi gi matakta amuk yengchana bagi damakta akhoi sim IITC dum akhoi engage tawraga adum thammena ai haijage adu ngasai gi akhoi gi FIR report to honorable member da pamagadi ai adum kanu tawjage ai khoi FIR ja ani adum tawi khoi seida aduga lona na akhoi committee ki preventive measure abu akhoi ngai gi lariba amo hanna yuruktana ba haidana akhoi mafam du da power department dagi akhoi changba yaba music thajel har kana kamaina torkhibno kraira torpno haiba matam da masi akhoi lariba akhoi gi kanu si tanki sigi lakba akhoi gi kanu sings dagi pipe sing si kathala kanda oil sina mage lambi de chela kanda hariba river kadi yam lap nei tawudabu akhoi gi leriba river gi mahi oibani na magi akhoi gi leriba potu river yaw mahi du magi ane madi chendar pas da hona sane na du mathang tarak pani na ai du maina thamjage